Speaker Khemsana ILP demand Aranbane heiba Athubada sengdokadabani JC ILPS. Speaker Y Khemsana ILP demand Aranbane haina Guwahati da phongba Denik Purbudia Paukse da kumza lising aniga tara teretki September tara da phongdokhiba wapham Athubada sengdokadabani haina JC ILPS ki convener Yumnamsa Dilip Kumarna phongdokhre. Sega Road Kunjeng Hazari Lekhaida Leiba JCILPS ki office da ngasi paumising unabada Yumnamsa Dilip Kumarna haiki Manipur gi yelhomi kallu ILP sana halu haibigi akanbi ihau leiringe serek asida Speaker Y Khemsana kumza lising aniga tara teret ki September tarada Guwahati da phongba Dinik Purbudia Paukse da phongdorakiba wapham asi social media da viral oirakli Manipur gi achauba demand amabu mahakna lali haibasi Athubada miyamda lale haina sengdokadabani sengdoraktraba tarabadi miyam punna mahakki mayokta tungan-tunganbu kholau kaya lakani kholau laktringai masana khangna lale haina sengdokadabani masagi responsibility khangdaba center gi thaujal phangnabagi damak Manipur miyam gi demand bu yamna laina lauraga lale haibasi Athubada sengdokadabani JCILPS na taliba demand asing ngarangi natte kumja lisimga samapan marfugi mamangdagi sangsilaktuna hojiksu tengthang kayada lup kayana akanba khongjang sangsinkrabani kumja lisimga samapan marfugi July da MSU amadi AMSCOC na Manipur lengaka wari sanaraba matungda MOU sign taunaduna leiribani kumja lisimga samapan mawdraga marigi November da amuk MSU ka Manipur lengaka agreement sign taunaba leikre kumja lising aniga supnagi taraga mangadagi assembly da ahumlak warep laukre kumja lising aniga taraga nipanda pass taukiba di Manipur People Bill lising aniga taraga nipan India gi president gi khutta leiri SNPBU haina JCILPS na MD amadi miyamna lauribani Manipur State Assembly na su yanaduna warep laikhrabani Manipur State Population Commission semba thabakta onthok haina lengaka taknaribani Common Land Law thamu haina leiringai sairaksida lengaklongi achauba laisangi speaker masa khangna di Manipur People's Bill pass taukrabani Manipur miyam khanglaroi matagum hairubu wahai adu miyambu usitabani haina lawi lawbu thawoidabani haina lawi lawmaker ama oina leiriba speaker na miyamgi ihau masak khangdaba asi yamna leibak thibani kumja lising aniga taraga mangada ILP gi ihau da laikhidraba lamyanba sapam Robin Wood na laikhidabagi marirak suba kumon tharam pangthoknaba JCILPS na thaurang tauri Saisiki July nipana kumon thauram pangthokani Masigidamak committee nipan semduna hotnari thauram asigi sel thumgi tangai fadaba leibana miyamgi tengbang nibagi thabak sangsili Home Department Police Department nasu JCILPS ki volunteers singna tengbang nirakpada mapung fana cooperation PBU miyam punna saruk yabiyu haina su makatana phongdokhi JCILPS ki convener Dilip Kumarna makatana phongdokhibada Rashtriya Prakritia Pratika Sankriya Watra amadi Antarashtriya Devriya Pariwar Society na sinba numit humnigi mifamgi aroiba numitta Speaker Y Khemsana masana ngangkiba wapham sing paper aduda phonglakpani mahakna phongdokhiba wapham sing adu sengdokadabani sagaigi maitan asibani haina laure kumja lising aniga supnagi ahumda United Committee Manipur na iramdamgi akhang ahi ojasing kaya yauna thijin humjinduna Infraction of Migrant into Manipur kauba lairik ama phongkhrabani lairik adugi matung ina kumja lising aniga supna amagi census reporta Manipur gi apunma mising lakh kungani thoiga lising mawdraga humdoi sanipan mawdraga tarukki manungda mitaigi mising lakh taretka lising yankhai mathoiga sanipang kunithoi oiki Tribal gi missing na lakh tarukka lising humdra zatret marfuni thoi oibada mapandagi sanglakpa mitopna lakh taretka lising mariga samri marfunipan oikre mitopki missing na Manipur gi singmi missing dagi henkhre haibani mitopki makhuttagi kalhausi hairabadi ILP system sana hangadabani haibasi
ꯏꯔꯩꯄꯥꯛꯁꯥ ꯄꯨꯝꯅꯃꯛꯀꯤ ꯈꯣꯜꯂꯥꯎ ꯑꯣꯏꯔꯤꯕꯅꯤ꯫ ꯏꯍꯧ ꯇꯧꯔꯤꯕ ꯏꯁꯇꯦꯠ ꯑꯃꯒꯤ ꯁ꯭ꯄꯤꯀꯔ ꯑꯃꯅ ꯇꯔꯥꯏ ꯇꯔꯥꯏꯅ ꯍꯦꯛꯇ ILPꯒꯤ ꯗꯤꯃꯥꯟ ꯑꯔꯥꯟꯕ ꯈꯣꯡꯊꯥꯡꯅꯤ ꯍꯥꯏꯕꯁꯤ ꯅꯍꯥꯟꯃꯈꯩ ꯃꯍꯥꯛ ꯃꯁꯥ ꯑꯁꯤ ꯀꯗꯥꯏꯗ ꯆꯠꯂꯨꯕꯒꯦ ꯍꯪꯅꯤꯡꯉꯥꯏ ꯑꯣꯏꯔꯦ꯫ ꯅꯠꯇ꯭ꯔꯒ ꯁꯦꯟꯇꯔꯅ ꯆꯟꯕꯤꯅꯕ ꯄꯨꯝꯅꯃꯛ ꯀꯠꯊꯣꯛꯂꯕꯔꯥ? ꯏꯔꯝꯗꯝ ꯃꯤꯌꯥꯝ ꯄꯨꯟꯅ ꯂꯧꯔꯛꯇ꯭ꯔꯤꯉꯩꯗ ꯏꯁꯥꯅ ꯈꯪꯅ ꯂꯥꯜꯂꯦ ꯍꯥꯏꯅ ꯁꯦꯡꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯅꯁꯨ ꯃꯈꯥ ꯇꯥꯔꯤ꯫